ngasi akhoi Kamlum Higher Secondary School gi MMRC Unity Park ta ngasi Irabot Day ga mai lenana 123rd suba Irabot Day gi mapok kumon pangthokli koigi sir principal amasung sir BP leijare dakhe oja sing lere daga khoi siri MMRC Unity Park ta khoi ngasi Irabot Day ga mai lenana function pangthok naba honari ji honaba sem sare khoi ngasi oja sing loi lakjare khoi senior oja sir Nimai lae sir Abdullah leire sir Premochan sir Somendro sir Somen sir Premjit sir Radamon khoi all building BP yaragadi announcing bookda di laukthokpa hore khoi mayam about 23rd suba Irabot Day function che Pantole bidang ta siam saba loire satra satri sing sigi function sa ten tong ko dum try satra satri sing so Soham Chandra lere chalelin Sam ga kuntra hundoi sorry sam kun hundoi suba mapokumon Irabot Day ga mai lenana khoi school gi ngasi chawra function pangthokli MMRCM Unity Park ta ngasi gi 123rd suba Irabot Day ga function ga mai lenana khoi sir Herojit ki kamai namtang pibiyo Irabot Day sai khuding gi toilet ta pangthok slai ke batam sidai batam sidai Irabot pangthok ko sian mukta ka wena khanji marambi Irabot kumba bagi pathok ngamba singba man lai hai si miya si yana fammi aduna khamu ke me marsi paksida Irabot ki mitar sulai adu sei ko ni school gi mairoi sing mo dora sina ai ko si level pangthok ko significance in pe am lai ni marambi hojo ji wari mani pu law and order film sida lai riba situation sida sisu Irabot kumba leader khara da karo hai si miya khan bai si masigi significance wa yan okay thank you so much seta ngasi gi Irabot Day gi 133rd suba Irabot Day gi function ga mai lena ba kari uma kamin ma cham tang thambiyo se khoina iramdam jigi ko iramdam jigi yam nusiba mi moi ta de ma se khoina pangthokam thaiduna akoi school camp bungda lai bo oja satra khudin mak sing je khoi gi Irabot bu nusi jaba ngata ne ngasi pangthoi ben okay thank you so much agi man toroga noi pau pau yaw ne ga di pau pau ro law na lai he talak ko padana pau para par tat khaji to akhoi ji MMRCM Unity Park ki akhoi Irabot ki murti sida leijare ngasi Irabot ki murti asida mayam mai mapok kumon asida mayamna khoi nuksira oja sing amasung akhoi luchingba sing tawra harga satra satri ka loinana Irabot ki murti asida khoina lei kana bigidamta sem sa phimis khoina sem sa ba loirame jinga tangi matungda khoi lamyanba hijam Irabot ki murti da lei katna bigidamta mayam tension birani oja mayam ji akhoi Irabot Day function ga mai lena oja mayam function yauna mira akhoi sir principal na briefing macha amtang hijam Irabot ka mai lena ba wari watai khara mayam staff sing da sabiri sir sansi chalere khoi si akhoi community hall hai tare akhoi gi Irabot Day function to disi hai ba mafam sidani jam yam hojik sem sa leire program na ting manung da aur na bidam ta sem sare